Kolkata Dr Moumitaga Mishi Amadi, Lamdam Sigi is the Linthoingmbiga Misi Animal, Saing Java Singi Makutta, Sikibangactani, Adubu Luribadi, khetnei Asikarino. Dr Moumitaga Damuktadi, India Punamagna, Pitribi Punamagna Mahaki, Justice Kidamag, Kolau Lauri, Adubu, it's a Linthoingmbiga Karai. Ngasibo mahaki asumba langlalang jinadu pangkrabra. Haribo wafam sing asida nainaduna yengmin nasi. Kolkata Dr Moumitaga Arjikar Hospital gi seminar hall da yamna tamthiba mawong da rape tawraba matung phaklang da makok adu hanjin na thomjillaga hatkiba makhong thudek lamba nupi oivigi private part singbu tamthina wat neiramba tabada iramdam asida hek thokpamang natrabasu tu sungba sor hongani haibabo kawba adugumlaba yamna akiba phanglaba mihat ama oiki misi asigi matang da CBI na Sanjay Roy kawban nupa ama ki adubu thogdok adubu penadraba miyam amadi political leaders satra satri kaya nasu misi adugi matangda justice phangnaba khongjang kaya sangsilli. Kolkata da khaknatana India gi mafam khudimakta Dr Moumitaga achumba puthoktuna thogdok asida senabasing sibagi sairak piyu haina maikai kaya dagi laurakli asing maksu Dr Moumitaga damag iramdam Manipur asidagisu mahaki asumba wail phangnabagi damag Medical Institute amadi atopa maikai kaya amadagi mahaki justice asumba wail gi damag kholau lawbiri adubu aikhoi gi laibak thikraba Linthoingmbiga di Manipur Natana Karamba State Tagi Misi Asi Kolau Lauki Yamna Wakal Pixelubagi Wadi Nate Adubu Kana Lejadabagum Mamit Tanglaba Mapi Mapasing Asinasu Kangna Usinadana Makut Tumpunana Laikrabada Atatai Taraba Imung Adukakna Wazakibado Penza Dabadagi Hajavani Dr Moumitaga Amadi Iramdam Asigi Jamjarabi Isal Linthoingmbiga karida khetnei bagi Dr Moumitaga Mihat Thi Hairiba Asi Hauzik India Pumbana loina tanare akibagi masak oiraba thodok oibana mipum khudimakta tu chungba penadaba oire masina maram oiraga achumba wayal puthoktrabadi tongan ba ihau ama lakadori adubu tabu nungda kana sukhangbidana wari oina fau kauna khraga doraba Linthoingmbiga di miyamna achumba adu wayal haningdabra mahakidamak kholau kayadi launingdabra India pumbada natte prithibigi mafam khudimakta yohunpham thoktabra adumak akawgi leiro nungda tuminna thambi khragadra haibasini ningsingduna hangatuna amukta yengminasi Manipur da khangudana 3rd May 2023 dagi kuki narco terrorist singna lan horaki karigidamak Manipur bu machet tana thugairaga huranbana khulingba makhoigi maramdam ama pambagi Huran Basingi wari tokraga July 3, 2023 gi Sagol se numitta mahaki chemistry gi oza amada ihan hana tuition thinbagi numitni tuition ado pung manga makhaidagi haubani mahaki apopuna mahak pu thinbagi lambida pabung maraktala anu si hek loibaga physics ki tuition adu nakpanina ai adum chatlage pabung wanabani hairamki mapabung na hoi fare adudi nang yagadra yadui oirabadi nang phajina chalo physics ki loibaga ai loba laklage hairamlaga Linthoingmbiga na tuition mafamda lehauraga mapabung na mayumda halakibani thamoi shokningai oiba amadi numittugi tuition changkhibada mapabung na uhoba aduna aroiba mapa machagi aroiba numit ohenkibani asumna machanupi bu thilluraga halaklaga Linthoingmbiga amadi mahaki mabungagi bet karakta pothafam leibaduda ngaihak phone ama wari sanaraga potharingai unknown call ama lakhi adubu paiba nanghaudre amuk halaga unknown number aduda tauki maduda Linthoingmbiga puminnaba amagi parents ni hairaki maduda mapabungna makisu mabung satkrabani yaura anida haiki hairaba matungda phone adu thamkre ngihak leiraba matungda Linthoingmbiga mapagi mache thobal da leiba hojikna lamphel da leiba aduna mahaki machanupa apuga mahaki mabung haibadi Linthoingmbiga mabunga gari thauba tamba chatki hairaki matamduda Linthoingmbiga mapana machanupisu mabungna laururaga punna chatlibani khanduna ngasaigi unknown number aduda isanupido halaena haiki madudagi ngaihak sum leiraga Linthoingmbiga apopi mamana Linthoingmbiga kamai tawre hangakpada mapabungna moi tamoga leiramani ada mamana gari di lei hairakpada mapabungna mabungna laudrabrana ningsinglakpadagi mamana Linthoingmbiga call tawre Linthoingmbiga pairai mamaga wari sanaringai marakta Linthoingmbiga phone adu kanano amana phone munkibatai adudagi pau phauna
ꯂꯩꯇꯗꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯔꯤꯉꯩ ꯃꯔꯛ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤꯉꯩ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯂꯞꯇ ꯋꯥꯔꯤ ꯂꯤꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯅꯔꯦ꯫ ꯑꯗꯨꯗꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯍꯦꯃꯟꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯆꯠꯈꯤꯕ ꯎꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯐꯔꯦ ꯐꯔꯦ ꯃꯣꯏ ꯍꯣꯔꯦꯟ ꯍꯟꯖꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯃꯌꯨꯝꯗ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯗꯤ ꯍꯜꯂꯛꯂꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯇꯥꯛꯌꯦꯜꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯉꯛꯇꯕꯗꯒꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯐꯥꯏꯜ ꯑꯃ ꯔꯤꯄꯣꯔꯠ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯆꯠꯈꯤꯕꯅꯤꯅ ꯂꯝꯐꯦꯜꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯋꯥꯡꯃ ꯂꯥꯜꯂꯦ, ꯑꯗꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯕꯗ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯐꯩꯖꯣꯝ ꯂꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕ꯭ꯔꯥ ꯍꯪꯕꯗ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯣꯝꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯇꯅ ꯀꯃꯥꯏꯅ ꯐꯤ ꯁꯦꯠꯂꯒ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯦꯖꯨꯑꯦꯜꯗ ꯂꯥꯛꯑꯣ ꯋꯥ ꯇꯥꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯁꯨ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯑꯦ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯐꯣꯕꯣꯛꯆꯥꯎ ꯏꯈꯥꯏꯒꯤ ꯂꯝꯕꯤꯗ ꯊꯤꯕ ꯆꯠꯂꯦ, ꯑꯗꯨꯒ ꯍꯜꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯀꯣꯛꯇꯥꯗ ꯑꯣꯏꯈꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯈꯣꯏꯁꯨ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯆꯔꯛꯇ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯕꯨꯡꯗ ꯇꯥꯡ 10ꯗ ꯃꯤꯁꯀꯣꯜ ꯑꯃ ꯄꯤꯔꯝꯂꯒ ꯊꯝꯈꯤꯕ ꯑꯗꯨ ꯇꯥꯡ 11ꯗ ꯀꯥꯎꯔꯨꯔꯒ ꯇꯥꯡ 12ꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈꯤ꯫ ꯇꯥꯡ 16ꯒꯤ ꯑꯌꯨꯛꯇ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯁꯤꯝ ꯑꯁꯤ ꯁꯤꯟꯗꯣꯛꯂꯒ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯍꯦꯟꯁꯦꯠ ꯑꯁꯤ ꯗꯥꯏꯅꯥ ꯁꯤꯃꯔꯦ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯗꯒꯤꯅꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯃꯟꯖꯤꯠꯀꯤ ꯐꯣꯟ ꯑꯗꯨꯗ ꯁꯤꯝ ꯑꯗꯨ ꯁꯤꯜꯂꯒ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯉꯛꯂꯤꯕꯗꯤ ꯇꯥꯡ 8ꯗꯒꯤ ꯑꯗꯨꯝ ꯁꯤꯜꯂꯒ ꯄꯥꯏꯔꯤ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯇꯥꯡ 8ꯗꯒꯤ ꯁꯤꯜꯂꯦ ꯈꯪꯂꯒ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ FBꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯊꯝꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯇꯥꯔꯒ ꯂꯩꯕꯒꯤ ꯐꯣꯇꯣ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯑꯁꯤꯅꯤ ꯗꯣꯛꯇꯔ ꯃꯣꯃꯤꯇꯥꯒ ꯈꯦꯠꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯀꯨꯀꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝꯅ ꯍꯥꯠꯂꯝꯒꯅꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯦ꯫ ꯑꯇꯣꯞꯄ ꯁꯣꯔꯁ ꯀꯌꯥꯗꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯄꯁꯨ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯅꯨꯄꯥꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯏꯆꯜ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯍꯦꯟꯅ ꯃꯈꯣꯏ ꯅꯤꯐꯨꯃꯨꯛꯅ ꯂꯥꯛꯅꯕ ꯑꯃꯗꯤ ꯁꯔꯥꯛ ꯇꯝꯕ ꯌꯥꯕ ꯇꯝꯂꯕ ꯃꯇꯨꯡ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯅ꯫ ꯏꯆꯟ ꯑꯗꯨꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯁꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯉꯥꯏꯔꯝꯒꯗꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯗꯣꯛꯇꯔ ꯃꯣꯃꯤꯇꯥꯒꯤꯗꯤ ꯃꯤꯑꯣꯏ 10ꯃꯨꯛꯅ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯜ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤꯗꯤ ꯃꯤꯑꯣꯏ 90 ꯍꯦꯟꯕꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ, ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤ, ꯗꯣꯛꯇꯔ ꯃꯣꯃꯤꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯎꯖꯕ ꯐꯪꯂꯤ, ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯐꯪꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯔꯦ ꯈꯪꯂꯕ ꯐꯥꯎꯕ, ꯐꯨꯝꯐꯝ ꯑꯗꯨꯁꯨ ꯈꯪꯂꯕ ꯐꯥꯎ, ꯀꯅꯥꯅꯁꯨ ꯆꯠꯂꯒ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯅ ꯐꯤꯔꯣꯏ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯊꯧ ꯃꯉꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯆꯜ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ, ꯃꯅꯤꯄꯨꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯗꯣꯛꯇꯔ ꯃꯣꯃꯤꯇꯥꯒꯤ ꯃꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯅ ꯏꯆꯜ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯗꯝꯖꯕ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫